ahan badem na marui ba update ama manipuri news update tagi lakho chage ngasi rongmei naga isil inau singduni jiribam lambi da panduna leiramba gari kaya moina satpa yahan bibani thagachari mayambu aduga ipau manipuri update na sumna paudombiri jiribam da palamba panduna leiramba gari sing rongmei naga na hotna duna lakhanba hukre hairi mayam aduga mathengi update asina nongsumdagi Mpa Marjing Batalion Lwthokpa yaroi khunja sing Imphal East District nongsumda laiba pambaina lusing Unlf ki Mpa Marjing Batalion asi lawthokhiba yaroi irang loidri fawba mafam asda lengdana thamgadabani haina nongsum gi khunja sing lengak amadi mari leinaba sing da appeal tawragli nongsumda ngasi pawmi sing unaba amada khunja sing gi maikai gi phondor pada mafam asda leiriba kem asi Kukisingi nongsum amadi akoi bada leiriba khul sing da ngahek leitana attack tawrak pada gi ngak thoknaba khunja sing na haijaduna thamkibani adubo handak lengak na kem ani lawthokpada nongsum gi kem asi yawrokle Lainga ki asi gumba thawong sing asi khunja sing yaning de haiki makha taraduna singkhong sing ya the central force thamna ba leirak liba firep the khunja sing yaning da ba leite adubo central force na khunja sing akpi gani haibagi thaja ba sunglei leite tampak ki mafam ayam bada paktak na combing operation tawgani hairiba sisu Kukisingi na nongmei kaplak pa leptre ba makai combing operation tawba yaroi maram asina center amadi state laingak na miyam gi apam ba madi irang horok ki bagi sabsa ba mari mokong pumna mak adu khangna thabuk tawbiyu haibo wafam su thamlagli aduga mathengi update asina thani homgi manungda mahausa gi phibam da soidana hanjilaklagani haibagi thajaba lei en biren Union Home Minister Amit Shah yang awang bathaki security gi mifam phamduna Manipur da shanti hanjilakna ba thabuk lawkhatna bagi oiriba phibam asigi detail pumba khomjin duna nei nekraba lagliba thani hom asigi manungda soidana Manipur da mahausa gi phibam da hanjilaklagani haibagi thajaba lei haina Chief Minister Nongthumbam Biren na phongdokre ngasi Imphal gi kumal lampak ta pangthokki ba International Day of Yoga thorom da sarung yakiba Chief Minister na khana pawmi singa unaba amada mathaki wafam asi phongdokla duna mahak na hai Prime Minister Narendra Modi gi ahum suba lenga kasina ihan hanbu oina Manipur gi wathok asi loisinduna shanti purak na ba thabuk lawkhat kani hai bagi thajaba lai Chief Minister na makha tar duna Manipur da thatara ga mari farak laba irang asina tasengna irang asigi recording made yamna kanna ba crisis hingsa gi thodok sing pak sanna thokpade sopna gi tha taruk taret khaktani hingsa gi thodok wathok haibasi mafam pumbada adumak thoi Manipur da mafam kharda hingsa gi thodok sing thoklaba sumitai atai mafam sing da leiriba school sing business establishment khuding hangduna mahausa gum mathau tawri masimak nasu Manipur ki irang asi hanthaduna mahausa gi punsi da hanjinba haure haiba takpani haina su phongdoki adumak po hojik su Manipur da mafam kharda khuthok na banong moikap na bagi thong sing sathari masi security personnel sing wat padagini taragani pan suba lok sabha mikal gi yenglaga han state ase deploy tawduna leiramba central force sing atai state sing da sat ki ba adu hojik amuk Manipur da hannarak pa hoduna irang thorak pa yabam fam sing da hanagum deploy tawba haure hojik ti phipam yamna phagatle haina su Chief Minister na makhata ki wang amagi paw khumpira tu Chief Minister Nongthumbam Biren hai Manipuri crisis asigi horok pa Manipur gi manung da nate mapandagi ni awang nongpu state sing da tangdu leita da phim asi leiriba sigi maru iba maramdi yumthang na ba leibak tagi naron da masing thingam da namitop sing sangsila ki ba amadi drug ki mahum ama sarak padagi ni haibasi authorities sing na mayek sing na thamduna laglaba wafam ni maram asina crisis asi thorok pagi lambi khangdok laba matung oirakliba phim asi mayuk na ba laigani haiba wafam thamki Chief Minister Nongthumbam Biren na miyamna numit khudingi yoga practice tawna ba appeal tawraduna Prime Minister Narendra Modi gi ahanba lengak hek lakpaga yoga bu malemda masak takpaga loinna masi kanaba khanglakpadagi United Nations na kumja 2014 gi June tang kunga mathoida numit asibu International Day of Yoga haina lautoktuna numit asibu sahi khudingi malem pumbada yoga thorom pangthokli haina su phongdokli aduga mathengi update asina tumgi mirol na tekta kaidna lehuna ba kathokpaga loina na lambi yalamgani Chief Minister Biren International Yoga Day gi thorom pangthokre tumgi mirol na tekta kaidna lehuna ba kathokpaga loina lambi yalamgani maru oiba issue sing na theiduna thamlaga emotion amadi politics na mang thaduna chatlabadi ekoi mutkhi gadora ba kongol na pangkha koiduna tokani wadan nungai ba phangloi tanpham asi lakadori ba mirol amagi turning point ni khangna sasi haina Chief Minister Nongthumbam Biren na phongdokre wafam asi lenga ki Manipur state Nasinduna Kuman Lampak Indoor Stadium da ngasi pangthokki ba International Yoga Day 2024 gi thorom da Chief Minister na phongdokki bani Raja Sepak MP le sem basana joba lenga ki minister MLA sing yaw no pangthokki ba thorom adu Chief Minister en Biren na phongdokki ba da mioi ba haksang amadi wakal da kana ba phanghalli khanglak padagi International Yoga Day gi thorom asi India khaktana tana malem gi mafam sin bathung no pangthokli yoga na physically amadi mentally kana ba pi ba khaktana tana thakha naiba khunai ama sembada su chauna mateng pangli thabuk ama mai pang na pangthokpada wakhal kaktana tana haksang fana leiba haibasi su maru oi haiki magna makhata raduna lamdam masda hojik yamna luba tanpham amada leiri tanpham asi lakadori betungi mirol amagi yamna maru oi oiba turning point amani
लेरी मसी खंगना अखोई थबुक पांगथोकप चुंगनी थेंगनरिबा मरु ओइबा इशूसिंग नाथैदुना थमलगा इमोशन अमदि पॉलिटिक्स ना मांगथादुना सलबदि अखोई मांगखिगदोरबा कोंगोलगा पंखक ओइदुना तोकनी वादना अखोई नुंगाइबा फंगलोइ सही तरेट खुंताकपा यावना असुंबा अमदि अरानबा अनिगी मरक्ता थेंगनखिबा पुवारिगी तंखकसिंग निंगसिंगबा संगी हाइकी लोइनना मिरोल असिदा अखोई इसाना इसाबु थाजबगी चांगवाटपगी ममी ताबगुम तौरी लेबाक असिगी अवांग नोंगपोकता लेरिबा मणिपुरदा थोकलिबा इरांग असि मिटोपसिंग संगसिलकपा अमदि ड्रगना थोखनबनि हाइबा वाफम फावबा इंडिया की मिहुटना यूनाइटेड नेशंस पुखतुन थमखिबा लेख्रे मसिना ताकपदि मणिपुर की इशू असि लेबाक असिगी लुसिंगबसिंगना खंगलेन ताकपनि चिंदा ngangbadi laibani thabukta pangthokpadi maru oiribadi pangthokniba thabuktu pukning sangna pangthokadabani cancer naduna leiramlaba pangkhak oiraba khunai asigi nai hallubagi saitheng aduni aikoina anaba phawribasi adubu tungi mirol tekta kaitana lehngnaba kathokpa loinana lambi ama soidana laingak pasini yatlamgani hainasu chief minister n birena pungdoki aduga mathangi update asna kangla pawdagi lokhachage security na language silakpa hojik thokliba irang asiga bari leina state asigi tongan basing amasung tangi mafum yangkhai romda security forcing thamnaba thorong lokalakiba asina irang asigi woroisin purakpa ngamgadoribra security personnel singni myam pumnamak language sinduna thamlaga manipur gi apun basaktam thugairaga yung thawong chathanabagi thorang lokalibra haibadu myamna mikupna hum singni yeng basangi amaromdana paktakna combing operations sa thaduna singna bami amadi kusu pulai sing fakana ba thawrang sa thana bahon ribra haibagi matang dalenga ki maikei degi khanghan ba leitaba na miyam da mi pai ba pokhali basi leibakti bani lamhen to hen ba ku kising na miti miyam gi mathata landara ki bagum india army amadi paramilitary forcing na miyam gi punsi amadi lantum ngak senana bahon abaki mohta landara ki ba ku ki criminal sing da tongsin yung lay melay na iba tabuk tawong sa taduna mitay simbu makoy gi baligi haminga pangkak nanduna laydingi gi serekta nahuro na hen ba forcing thajilak tuna wathok asigi waroi sin purakani hairi ba asida kadai pawa thaza gadabage haibasini india government amati state government gi anoba lalung oina singi district amadi tampaki mafam singda CRPF amadi atopa forcing gi personnel sing paktak na thamna ba thawrang lokot iba asigi manung sanna impal amadi greater impal gi tongan mafam sing yauna mahiloi sing da suma khoi gi lanmi sing gi leifam kem onthok na ba thawrang lokot iba asina miyam gi mafam da kari thoklak da bage haina mi pai ba amadi mahiloi sing da makhoi gi mahi masing tamba da kai ba pirak lagani hai bagi nungnang ba pokhale masina maram oiraga mi pai ra ba miyam na mahusa gi punsi da kai ba pirak tana ba khulak amadi mahiloi sing da security thamba yar hai bagi pirep loduna makhoi bu leihendana ba honarak pa ihau leirak labadi wathok ki mathak to wathok ama thorok to na hena sarang na ba moirak pe yai lengang na miyam gi yai fana ba thabuk thorom sing gi matang da paikhat ka da thorom sing miyam da mangjaw na khangan ba amadi miyam gi apam pam da gi matung ina thabuk paikhat pa chumi lengang na paikhat pa amadi paikhala ka da thabuk sing adu yai faga da bo ore badi miyam na mapung phana cooperation pi baga iroina na thabuk thorom sing pung na kumang chawsil han bangam gani lengak ki aning ba pam ba sing adu na miyam gi mayuk to ore badi miyam adu gi mayuk ta leiduna ayat apan pirak to na lengak amasung miyam ani gi marak ta muk na ba thoklak to na semgat chagat pagi thabuk thorom sing tin thana bagi maram oirakani hauzik leiribo wathok asigi tongan mafam yangkhai da security forcing deploy thawrang lokhat liba asina irang laksin na bo oirabadi afaba khongthang lawi karigumba masigi on taina bada mari ba kyapun ba saktam ngak libasing laksin na ba amadi lam hen to hen basing na leibak asdagi tongan ba leibak separate administration ki demand adu pina bagi sarau langsa thana bo oirak labadi hena tamthibu wathok oirak tun apun ba india gi saktam da akai ba pirak loi hainingai leite india government na sahi ama hela wathok asigi matang da lorkiba thaudang sing da landarak liba mitop lam hen to hen basing da hena minungsi thamba amadi makhoi bungak senduna mitai miyam da nongoi kaptuni attack sa thanan bagi thawong asidagi miyam na mayai lam lenga ki lusing basing da thajaba thamba ngamdana leiri adubu india government ki lusing basing gi mafam da anoba ohungba amadi asumba wakal lairak padagi myanmar dagi sanglakpa Kukisingi lebak asigi aseng citizen nate makhoi bu lebak asigi leimai da takthokina ba pirep koina thamoi sengna hen ba security thajilakpo oirabati miyam na taram okloi debagi maram leite miyam gi punsi amasung lanthum ngak na ba thambal law enforcing agency police amasung security force sing na miyam da nongmai sing don onsin duna miyot minai chat thabatar bade madu sambal na hawai matul chaba ka pangkhak ni